Delhi da laiba Manipur gi nupi ama Lambida chatlingaida mainland India nupa amana Khupakna Tharakhre thawdok adubu Nupimacha aduna matomta thauna fana mayoknaduna onsinduna thengnaringaida Manipur Students Association Delhi Masat ke member su oiriba Natural Cook Food ke proprietor Tyson Singna thengnabadagi North East ke Manipur gi mi male haiduna changsinduna mafam adugi miyoi singi matenga loinana Delhi Police North East Cell da pau fauraba matung miyoi adu police na fagatkhre Thawdok asi ngarang numidang pung 10 rom tabada thokibani hairi Imphal Today ga Masat ki president ga telephone da pau faunabada mainland Indian singna North East ki Nupimacha singda usit thawoidabagi chatharakpa thawong asi masinasu ahanba natte hairaduna ichal asina thauna laina thengnakhriba asumna mayamnasu thauna laina thengnabiyu kibiganu Delhi da leiriba Manipur gi ichaliche singidamak Masat amadi thauna pharaba Manipur gi mabung mokpa mayam leiri haiba kaubiganu haina phongdoraki Thawdok thopamda khudakta laktuna Nupimacha asigidamak mateng pangbikhiba North East Police Cell Delhi Police amade Natural Cook Food ke proprietor su oiriba Masat ke member Tyson busu thagatpa phongdoraki आपके ऊपर है मैम देख हाय सिस्टर एक्सक्यूज मी हे हेलो व्हाट हैपेंड No, I just walk in the road. I just cross the road and then he follow me without any reason. He just come and slap me. See, you can see my face. दादा बहुत He मार just दिया slap me without हैं any बहुत मारा इसका नंबर है कुछ यू टू किस नंबर और आपका कोई नंबर है आपका नंबर है आपका हाँ बताओ